Sanggom Aphamba Leiraga Charubadagi Thobal District Wangjing SK Laikai Narengbam Leirakta Leiba Imung Mangagi Mioi Tara Hospital the Pukatuna Laikannakhre Pawasina Hai Tha Sigi Haukiba Tang Taraga Taruki Numidang Amasung Ngarang Ayuk Laikai Dukan Amadagi Sanggom Aphamba Leiduna Charubadagi Imung Sing Adugi Mioi Sing Matang Oba Amadi Kong Hamba Haurakpadagi Thobal District Hospital da Pukatuna Laikannakhibani Hairi Tawdogasi matang da presna imungi miyo singdigi fangba pawda Sanggom adu tekjam dagi puraklaga laikai gi dukan amada yonanaba thamlambadagi Leiraga Charubadagi kok ngauba oba amadi khong hamba haurakpani imungi miyo sing matang oba amadi khong hamba henjilakpadagi Laikannakhibani hairi laikai amatadagi miyo sing adu matam ikan kanadana matang hospital yawraklaba matamda thengnabani Sanggom Aphamba Charubadagi pukhalakibani haibasu Khangnarakibani Makatana Karisu Tauraroi Haiduna Hospital dagi discharge Taurakle Hairi Adumakpu Hakchang Yamna Soktaba Henbana Yumda Drif Yanduna Lady Hairi Hospital da Laikannaruraba Mioising Adudi N Bala Chahini Fugan Mari N Sanatombi Chahini Fuganitoi N Mema Chahi Fugamatoi N Jessica Chahi Taraga Mari N Lamjingba Chahi Tara N Lanchenba Chahi Mapan N Serju Chahi Kungataret TH Risan Chahi Taragamari N Raseshori Chahi Nifugamathoi Amasung H Gangarani Chahi Kunumdoini Imungi Mioi Singna Fongdok Rakpada Tawdogasi Matangda Marileneva Singna Ticket Piduna Sanggom Aduda Kari Potyan Yawano Haiba Kangdok Pagaludina Kudong Tiba Tawdok Asi Makatana Atopa Imung Sing the Tokana Naba Honabiu Haiki